mayambu ahan namuktada warina chumgi maikidigi ikok no na taram noksari tabirasi akhuna pujarak warida nongma panba ahing warigi makha taba tangka ngasi tangka asidana warisina amukari kamdori bahabado mayam punamagna warisi puna taminarasi tabirasi nongma panba ahingi makha taba tangka ki wari ngarang tangka adugi makha chatharakpada tomba hojikti walor piyadre mamanaba anina mangonda yamna shawriba singnariba kaya asibu koknaba asengba khudima haidoknaba tomba sem sakre magi manai oidiba kechubinasu mamanaba aniga singnaba kohallo haidoklo harakpadagi tomana kechubigi maramda makhoi anida wa hairami aduga mikup kharagi matungdadi makhoi anigi mamangda kechubigi saktamase phan chongthore magi saktamadu urakpada ani do khangpe khangi phamungda longa tai kechubigi saktam hek yengbada nokning masakta chenba piktru pikpa wangena wanglabadasu phit anirom dagi hen wangdaba magi saktam asi ubada ani do kisuki aduga kechubigi masak mong matawse taibang mi sumandaba atopa kariguma jiba magi mong sumanbasida makhoi ani yamna ngani yengi to mana magi maramda wari tamai wari lire matau karam tauna kechubiga maga thenakhiba aduga kechubina magi damakta kari mateng pamgirakba kadaida maleram habigi wari khudamak to mana punatame ani du tare tarbasu magi basak asing asina ahanbu ubani kisuyam kirami wari dum taramadagi kokchawna mangonde yamna ngana hangi nahakti matau karamna mafam asida leiriba aduga karama lakhriba wahangdo halakpada kechubi pakhum pipam khangde magi pusida khwaidigi thawai chakpa nungaitabu wahangni mana magi hanagi oja oidiba chinglembabu yamna nuksikhi yamna khanki adubu chinglembana mabu thadokkhibasina mana chinglembabu yamna warawi yamna shawi wahang asi hanglakpada kechubi karimata kumkidre ngayaktangdi tumin leikhirami mana tumin leibasida to mana makhoi dharami masigi wahang ase mangonda khwaidigi nuaitaba wahangni kechubi aisu nangi wari sengna khangde sengna tadre ngasidi imanaba ani nasu nangbu ure khangle nangbu matau karam tawna chinglembaga nangalu naramba aduga mafam asida nang lakhibagi wari su akhoi tamo aisu yam khaningi madugi wari di aisu khangde kechubi walotpa ngamaktre makhoi ahumda mana matau karam tawna tabang biram lesida lakhibagi wari liba hore matam mado chinglembagi mapana kechubi sibu kaunaba yamna toina sanakiba matamni chinglembagi mapama se khara hena haiba aphabu maiba mani magi masanu pa chinglemba matam masida pikli mapabungna atopada migi lai khurma chaluba tarbasu halakpu khudingi magi sangjeng kaya matoi numidang khuding mana lai makhan makhan kawi sane mahangna tongan ba ahen ma mahi kaya ma pamli khaningli hainingli mana kawbda soikibadagi masada tengmang ba kaya ma yaukhrabani mag mamai chamkhiba masada dakpham kaya ma lakhiba phuri kaya ma thurakhibasu ngaiti yaukhrabani adubu mai paktri phawbadi magi khongpham keidongaida sungan handokte atopa ahal oiro oiraba kaya gi pautak lawi makhoidagi mana khangba yaba wahangsing hangla hanglaga khangnabu hone thasigi ahingi matamda mi siba yawrbadi madugi asibagi saru machesing nangna khotokpa nganbadi khotu haibadusu man mamangda khotokkiba leire nongma panba ahing mapani panba ahingi adugi matamdasu mana honaba yaba yengba yaba kaya ama tattana yengkhiba chinglembagi pabungni mahangna atopa laising makhan makhan kawi mana sananaba magi khulai oina sinanaba tattana honaki kona thangda chinglembana loinariba hojik hojik kechu koriba laise mapabung asina tattana kauna honaki adubu mai papungam khide masimadi mana kauna honaba matamda yamna awaba ma haibadu oiki sungtok thorokiba leite lakpusu leite masata ma humang kangduna awaba kaya ama oibadagi nong phadokse lepkiba magi damaktadi kaunaba marol singase mana chena lamai singda ira ka thami
ꯄꯤꯟ ꯐꯥꯖꯤꯜꯂꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅꯁꯨ ꯊꯝꯃꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯥꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯇꯣꯛꯈꯤꯕꯒꯤꯁꯨ ꯕꯦꯔꯥ ꯂꯩꯇꯦ꯫ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡ ꯇꯧꯏ, ꯑꯇꯣꯞꯄ ꯂꯥꯏꯇꯤꯡ ꯀꯧꯕꯒꯤ ꯊꯕꯛ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯊꯕꯛ ꯑꯁꯦ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯁꯨꯐꯪ ꯐꯪꯈꯤꯗꯦ꯫ ꯂꯥꯎ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯁꯥꯎꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯃꯥꯅ ꯍꯣꯠꯅꯕꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯦꯟꯅ ꯍꯩꯕ ꯃꯥꯏꯕꯁꯤꯡꯅꯁꯨ ꯇꯥꯛꯂꯛꯈꯤꯕ ꯅꯤꯌꯣꯝꯅꯤ꯫ ꯃꯈꯣꯏꯁꯨ ꯉꯝꯗꯕꯗꯒꯤ ꯇꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯡ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯁꯨ ꯉꯝꯈꯤꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯀꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗꯤ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯖꯅ ꯏꯔꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯍꯣꯠꯅꯕ ꯁꯨꯐꯪ ꯐꯪꯈꯤꯗꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯐꯪꯗ꯭ꯔꯤꯕ? ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯗꯕꯅꯤ, ꯃꯥꯁꯨ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯒꯤ ꯃꯄꯥꯕꯨꯡꯅꯁꯨ ꯈꯪꯈꯤꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯊꯣꯛꯂꯛꯀꯗꯕ ꯅꯨꯃꯤꯠ ꯑꯁꯦ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡꯗ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯤꯡꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯄꯥꯕꯨꯡꯅ ꯌꯦꯡꯂꯨꯕꯗ ꯃꯥꯅ ꯍꯣꯠꯅꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯄꯥꯕꯨꯡꯅ ꯈꯪꯈꯤꯗꯕꯅꯤ꯫ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯅꯨꯃꯤꯠꯇꯗꯤ ꯃꯥꯅ ꯂꯥꯏ ꯑꯁꯤ ꯁꯥꯟꯅꯗꯦ, ꯀꯧꯁꯨ ꯀꯧꯗꯦ꯫ ꯑꯇꯣꯞꯄꯁꯤꯡꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯤꯉꯩ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯏꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯕ ꯀꯧꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯆꯥꯡ ꯌꯦꯡꯈꯤꯕꯁꯨ ꯀꯩꯗꯧꯉꯩꯗ ꯂꯩꯈꯤꯗꯦ꯫ ꯃꯁꯤꯃꯛꯅ ꯃꯄꯥ ꯆꯥꯅꯗꯕꯗꯒꯤ ꯃꯥꯅ ꯐꯅ ꯌꯥꯝꯅ ꯀꯧꯔꯕꯁꯨ ꯀꯩꯁꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯍꯥꯏꯅ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯀꯨꯏꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯕꯗ ꯃꯄꯥꯕꯨꯡ ꯑꯁꯦ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯊꯕꯛꯁꯤꯡ ꯑꯗꯨꯝ ꯇꯧꯏ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯡꯂꯦꯝꯕ ꯆꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 10 ꯇꯝꯃꯛꯄ ꯃꯇꯝꯗꯅꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯈꯔꯁꯨ ꯄꯪꯉꯤ, ꯃꯍꯩ ꯃꯁꯤꯡꯁꯨ ꯈꯔ ꯍꯦꯟꯅ ꯍꯩꯇꯕꯅꯤꯅ ꯃꯄꯥꯅ ꯃꯥꯕꯨ ꯃꯤꯠꯃꯥꯏ ꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯉꯁꯤꯃꯛ ꯇꯣꯝ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯕꯔꯥ ꯑꯁꯤꯗ ꯃꯄꯥꯅ ꯃꯥꯕꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯩ, ꯌꯥꯝꯅ ꯍꯣꯠꯅꯖꯩ꯫ ꯆꯤꯡꯂꯦꯝꯕ ꯀꯥꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯅꯣꯡꯃ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯄꯣꯠꯆꯩ ꯈꯔ ꯊꯤꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯅꯤ꯫ ꯂꯝꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯄꯥ ꯑꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯈꯔ ꯋꯥꯈꯤ꯫ ꯍꯥꯟꯅꯗꯤ ꯃꯄꯥꯕꯨꯡꯅ ꯃꯥꯏꯕ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯌꯥ ꯑꯃ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯄꯥ ꯂꯩꯇꯕ ꯃꯇꯨꯡꯗꯁꯨ ꯃꯄꯥꯅ ꯄꯥꯝꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥꯁꯦ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯈꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯅꯣꯡꯃ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯊꯜꯂꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥꯅ ꯆꯦ ꯃꯌꯥꯝ ꯑꯃꯗ ꯏꯔꯒ ꯊꯜꯂꯝꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯣ ꯆꯤꯡꯂꯦꯝꯕꯅ ꯅꯣꯡꯃ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤꯅ ꯃꯁꯤꯒꯤꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯗꯅ ꯍꯌꯦꯡ ꯃꯇꯝ ꯐꯥꯎꯕ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯔꯝꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯅ ꯅꯝꯈꯤ꯫ ꯃꯗꯨꯒꯤ ꯅꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯀꯤꯆꯨꯕꯤꯕꯨ ꯀꯧꯊꯣꯛꯅꯕ ꯋꯥꯔꯣꯜ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯌꯥꯎꯈꯤꯕ꯫ ꯂꯥꯏꯔꯤꯛ 2-3 ꯍꯦꯟꯅ ꯅꯝꯈꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯐꯝ ꯀꯥ ꯕꯔꯥꯗ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯄꯨꯟꯅ ꯄꯨꯔꯒ ꯂꯥꯛꯈꯤ, ꯑꯗꯨꯒ ꯊꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯅ ꯃꯥꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯔꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯦ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡꯒꯤ ꯅꯨꯃꯤꯠꯀꯤ ꯃꯇꯝꯅꯤ꯫ ꯃꯄꯥꯕꯨꯡꯅ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯇꯣꯞꯄꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯍꯥꯛꯅ ꯎꯄꯨꯗ ꯃꯥꯅ ꯅꯞꯊꯣꯛꯂꯒ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯇ ꯄꯥꯏꯔꯨꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯋꯥꯔꯣꯜꯁꯤꯡ ꯃꯥꯅ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯃꯄꯥꯗꯨꯒꯤ ꯇꯣꯉꯥꯟꯅ ꯁꯤꯖꯤꯟꯅꯕ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯇꯁꯦꯡꯅ ꯆꯤꯡꯂꯦꯝꯕꯅ ꯁꯦꯝꯕ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖ ꯅꯠꯇꯦ, ꯃꯄꯥꯅ ꯁꯦꯝꯂꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯔꯣꯜꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯄꯥꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯤꯆꯨꯕꯤꯕꯨ ꯀꯧꯊꯣꯛꯅꯕ ꯃꯥꯒꯤꯗꯃꯛꯇ ꯏꯔꯝꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯣ ꯍꯦꯛ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯗꯥꯎ ꯌꯥꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯄꯥꯔꯨꯏ꯫ ꯃꯁꯤꯗꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯗꯤ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯉꯥꯊꯗꯨꯅ ꯑꯗꯨꯝ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗꯒꯤ ꯃꯥꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯀꯧꯔꯛꯂꯤ, ꯍꯧꯗꯣꯔꯛꯂꯤ꯫ "ꯑꯣꯖꯥ, ꯑꯣꯖꯥ, ꯍꯧꯒꯠꯂꯣ! ꯑꯣꯖꯥ, ꯍꯧꯒꯠꯂꯣ! ꯑꯩꯕꯨ ꯀꯧꯔꯒ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯑꯣꯖꯥ, ꯑꯣꯖꯥ, ꯍꯧꯒꯠꯂꯣ!
ꯍꯧꯒꯠꯂꯨꯁꯤꯕ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯀꯅꯥꯅꯣꯝꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯠꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯣꯟꯈꯠꯂꯛꯇꯦ ꯃꯇꯣꯝꯇ ꯃꯨꯟꯃꯨꯟ ꯁꯣꯜꯂꯤ ꯀꯅꯥꯅꯣꯅꯦ ꯀꯅꯥꯅꯣ ꯐꯠ ꯑꯣꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯆꯨꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯈꯪꯅ ꯂꯥꯎꯏ ꯃꯁꯥꯗꯣ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯝꯕꯗꯒꯤ ꯂꯣꯡꯅ ꯐꯥꯎꯕ ꯇꯥꯔꯤ ꯃꯥꯅ ꯍꯦꯛ ꯇꯨꯈꯤꯕꯒ ꯀꯩꯆꯨꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯆꯤꯡꯂꯦꯝꯕꯗꯤ ꯌꯥꯝꯅ ꯀꯤꯈ꯭ꯔꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯅꯕ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯕꯔꯥ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯊꯪꯅꯕꯁꯤꯡꯗ ꯃꯤ ꯂꯩꯇꯦ ꯃꯇꯣꯝꯇ ꯂꯩꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯑꯗꯨꯕꯨ ꯀꯩꯆꯨꯕꯤꯅ ꯃꯥꯕꯨ ꯊꯦꯝꯃꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯩꯕꯨ ꯅꯪꯅ ꯀꯧꯕꯅꯤ ꯅꯪꯅ ꯀꯧꯕꯒꯤ ꯑꯩ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯟꯗꯣꯛꯅ ꯇꯥꯛꯂꯤ ꯑꯗꯨ ꯐꯥꯎꯕꯗ ꯈꯔꯒꯤ ꯍꯦꯟꯅ ꯄꯪꯒꯟꯕ ꯈꯔ ꯀꯤꯒꯟ ꯆꯥꯎꯕ ꯆꯤꯡꯂꯦꯝꯕꯅꯤ ꯐꯅ ꯍꯥꯏꯔ ꯐꯥꯎꯕꯗꯤ ꯌꯥꯈꯤꯗꯦ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯩꯆꯨꯕꯤꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ ꯂꯛꯅꯗꯨꯅ ꯑꯣꯖꯥ ꯆꯠꯈꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯐꯥ ꯐꯥꯔꯤ ꯀꯣꯏꯌꯥꯟ ꯌꯥꯜꯂꯤ ꯀꯣꯟꯅ ꯊꯪꯗ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯗ ꯆꯤꯡꯂꯦꯝꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯌꯥꯈꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯂꯦ ꯆꯤꯡꯂꯦꯝꯕꯁꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯃꯥꯅ ꯄꯥꯔꯨꯔꯤꯕ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯄꯥꯕꯨꯡꯅ ꯊꯜꯂꯝꯕꯅꯤ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕ ꯄꯨꯟꯅ ꯌꯥꯔꯦ ꯀꯩꯆꯨꯕꯤꯅꯁꯨ ꯃꯥꯒꯤ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛ ꯆꯤꯡꯂꯦꯝꯕꯗ ꯄꯨꯟꯅ ꯄꯤꯈꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯁꯤꯗ ꯑꯩ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯛꯄ ꯐꯪꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯩꯆꯨꯕꯤꯅ ꯃꯥꯕꯨ ꯊꯥꯖꯕ ꯄꯤꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯡ ꯑꯁꯤ ꯀꯩꯆꯨꯕꯤꯁꯨ ꯀꯧꯗꯦ ꯀꯩꯁꯨꯁꯨ ꯀꯧꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯆꯤꯡꯂꯦꯝꯕꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯝꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯡ ꯀꯩꯆꯨ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯁꯨ ꯆꯤꯡꯂꯦꯝꯕꯅ ꯀꯧꯔꯤꯕꯗꯁꯨ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯀꯅꯥꯅꯣꯃꯅ ꯊꯕꯛ ꯁꯨꯕꯒꯤꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯜ ꯑꯃ ꯀꯦꯆꯨ ꯂꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯤꯡ ꯑꯃ ꯊꯣꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯧꯔꯒ ꯃꯥꯅ ꯀꯩꯆꯨ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯦꯗ ꯏꯔꯒ ꯐꯛꯂꯥꯡꯗ ꯀꯩꯆꯨ ꯍꯥꯏꯗꯨꯅ ꯅꯞꯄꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯃꯥꯅ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯅ ꯀꯩꯆꯨ ꯍꯥꯏꯅ ꯃꯨꯛꯅ ꯐꯖꯅ ꯌꯦꯛꯅ ꯊꯜꯂꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯀꯩꯆꯨ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯀꯩꯆꯨꯅ ꯃꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ ꯆꯤꯡꯂꯦꯝꯕꯒꯤ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯂꯩꯔꯝꯗꯕꯁꯦ ꯀꯩꯆꯨꯒ ꯃꯥꯒ ꯂꯣꯏꯅꯈꯤꯕꯗꯒꯤ ꯂꯧꯁꯤꯡ ꯁꯥꯊꯤꯅ ꯂꯩꯈꯤꯔꯝꯃꯤ ꯇꯨꯏꯁꯟ ꯇꯝꯕ ꯆꯠꯄꯗꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯥꯊꯤꯅ ꯍꯦꯟꯅ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯆꯤꯡꯂꯦꯝꯕ ꯃꯁꯥꯃꯛꯁꯨ ꯈꯜꯂꯛꯏ ꯀꯩꯆꯨꯒ ꯃꯥꯒ ꯄꯨꯜꯂꯛꯄꯗꯒꯤ ꯃꯉꯣꯟꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯂꯥꯛꯄꯅꯤ ꯑꯅꯧꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯄ ꯉꯝꯂꯛꯏ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯇꯣꯞꯄ ꯄꯣꯠꯆꯩꯁꯤꯡ ꯁꯦꯝꯖꯤꯟꯕ ꯁꯥꯖꯤꯟꯕ ꯌꯥꯝꯅ ꯄꯥꯝꯕ ꯆꯤꯡꯂꯦꯝꯕꯅꯤ ꯃꯥꯒꯤ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯀꯩꯆꯨꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯩꯕ ꯍꯥꯏꯕꯗꯨ ꯆꯤꯡꯂꯦꯝꯕ ꯑꯣꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯆꯤꯡꯂꯦꯝꯕ ꯈꯪꯕ ꯍꯩꯕ ꯌꯥꯝꯅ ꯍꯦꯜꯂꯛꯄꯗꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯏ ꯋꯥꯈꯜ ꯂꯧꯁꯤꯡ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ ꯀꯩꯆꯨꯗꯤ ꯃꯥꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯑꯣꯏꯔꯦ ꯃꯁꯤꯅ ꯀꯩꯆꯨꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯉꯣꯟꯗꯒꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯇꯥꯍꯧꯕ ꯌꯥꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯝꯁꯤꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯌꯥꯜꯂꯛꯏ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯆꯤꯡꯂꯦꯝꯕꯅꯤ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯇꯨꯏꯁꯟ ꯆꯠꯈꯤꯕ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯩꯆꯨꯅ ꯀꯥꯁꯤꯗ ꯂꯩꯍꯧꯕꯁꯦ ꯃꯥꯅ ꯄꯥꯝꯗꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯅꯕ ꯃꯥꯅ ꯍꯦꯛ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯥꯅ ꯀꯧꯗ꯭ꯔꯤ ꯐꯥꯎꯕ ꯊꯣꯔꯛꯄ ꯌꯥꯗꯅꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯆꯤꯡꯂꯦꯝꯕꯅ ꯁꯦꯝꯈꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯎꯈꯤꯕ ꯃꯇꯝꯗ ꯀꯩꯆꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄ ꯌꯥꯗꯅꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯆꯤꯡꯂꯦꯝꯕꯅ ꯍꯣꯠꯅꯈꯤ ꯁꯦꯝꯈꯤ ꯀꯩꯆꯨꯁꯨ ꯆꯤꯡꯂꯦꯝꯕꯅ ꯁꯦꯝꯂꯤꯕꯗꯨ ꯑꯍꯥꯟꯕꯗ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯆꯤꯡꯂꯦꯝꯕꯗ ꯃꯥꯅ ꯇꯣꯏꯅ ꯍꯪꯉꯤ ꯀꯔꯤ ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯗꯣꯛꯇꯦ ꯂꯣꯏꯔꯕ ꯃꯇꯝꯗ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯅ ꯄꯥꯔꯒ ꯑꯩ ꯅꯪ ꯂꯥꯏꯔꯤꯛꯁꯦ ꯃꯅꯨꯡꯗ ꯊꯝꯒꯦ ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯆꯨꯁꯨ ꯌꯥꯝꯅ ꯄꯪꯅ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯎꯄꯨ ꯃꯅꯨꯡꯗ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯎꯄꯨꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 4-5 ꯆꯤꯡꯂꯦꯝꯕꯅ ꯃꯄꯥꯟꯗ ꯉꯥꯏꯔꯤ ꯀꯩꯆꯨ ꯁꯨꯡꯊꯣꯛ ꯊꯣꯔꯛꯇ꯭ꯔꯦ ꯊꯣꯔꯛꯇꯕꯗꯒꯤ
ꯆꯤꯡꯂꯦꯝꯕꯅ ꯎꯄꯨꯗꯣ ꯊꯣꯡ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯁꯨ ꯀꯩꯁꯨ ꯊꯣꯔꯛꯇ꯭ꯔꯦ ꯊꯣꯔꯛꯇꯕꯗꯒꯤ ꯆꯤꯡꯂꯦꯝꯕ ꯍꯔꯥꯎꯔꯛꯏ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯀꯧꯔꯦ ꯀꯧꯔꯕ ꯃꯇꯝꯗ ꯈꯛꯇ ꯀꯦꯆꯨ ꯊꯣꯔꯛꯏ ꯀꯦꯆꯨ ꯊꯣꯔꯛꯄꯒ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯄꯥꯡꯊꯣꯔꯛꯏ ꯑꯦ ꯑꯣꯖꯥ ꯀꯔꯤꯅꯣ ꯃꯅꯨꯡꯁꯤꯕꯨ ꯀꯩꯅꯣ ꯆꯤꯡꯂꯦꯝꯕꯅ ꯀꯩꯗꯧꯒꯦ ꯃꯅꯨꯡꯗ ꯅꯪ ꯂꯩꯕꯗꯨꯕꯨ ꯊꯣꯔꯛꯄ ꯉꯝꯗꯕ꯭ꯔꯥ ꯑꯁ ꯑꯣꯖꯥ ꯑꯁꯤꯗꯩ ꯊꯝꯒꯅꯨ ꯅꯪ ꯁꯤꯗ ꯊꯝꯕꯒ ꯄꯪꯇꯨꯝꯅ ꯇꯨꯝꯅꯤꯡꯉꯤ ꯑꯩ ꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯪꯊꯕꯗꯧꯅ ꯂꯦꯛꯊꯕꯗꯧꯅ ꯑꯩꯁꯦ ꯒꯟꯖꯥ ꯊꯛꯄꯗꯧꯅ ꯄꯪꯇꯨꯝꯅ ꯇꯨꯝꯅꯤꯡꯉꯤ ꯑꯣꯖꯥ ꯑꯁꯤꯗꯕꯨ ꯀꯔꯤ ꯍꯥꯞꯄꯅꯣ ꯑꯁꯤꯕꯨ ꯀꯔꯤ ꯍꯥꯞꯄꯅꯣ ꯀꯩꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯉꯤ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯗꯣꯛꯇꯦ ꯆꯤꯡꯂꯦꯝꯕꯅ ꯑꯩꯅ ꯇꯉꯥꯏ ꯐꯗꯅ ꯊꯕꯛ ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯪ ꯑꯁꯤꯗ ꯂꯩꯍꯧꯀꯣ ꯀꯩꯁꯨ ꯌꯥꯗꯦ ꯇꯜꯂꯦ ꯑꯩ ꯂꯩꯔꯣꯏ ꯑꯩ ꯁꯤꯗ ꯂꯩꯕ ꯇꯨꯝꯅꯤꯡꯉꯤ ꯑꯩ ꯇꯜꯂꯤꯕ ꯆꯤꯡꯂꯦꯝꯕꯅ ꯍꯣꯏꯗ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯒꯤ ꯇꯨꯏꯁꯟ ꯆꯠꯄ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗꯁꯨ ꯀꯦꯆꯨꯁꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯇꯨꯡ ꯏꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯤꯡꯂꯦꯝꯕꯅ ꯃꯥꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯧꯅ ꯇꯨꯏꯁꯟ ꯇꯝꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯆꯠꯄ ꯃꯇꯝꯗ ꯀꯦꯆꯨ ꯄꯨꯔꯒ ꯆꯠꯈꯤ ꯀꯦꯆꯨꯗꯤ ꯍꯥꯟꯅꯗꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯝ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯄꯗꯧꯅ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯁꯥꯟꯅꯩ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕ ꯌꯥꯝ ꯍꯩꯅꯔꯝꯗꯦ ꯇꯨꯃꯤꯟ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯅ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨꯁꯨ ꯅꯥꯀꯟꯗꯒꯤ ꯌꯥꯟꯕꯤ ꯎꯇꯣꯡ ꯏꯔꯥꯎ ꯂꯧꯕꯤꯗꯨꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦꯆꯨ ꯐꯠ ꯆꯠꯈꯤꯅꯤ ꯑꯇꯣꯞꯄꯅꯗꯤ ꯃꯥꯕꯨ ꯎꯕ ꯐꯪꯗꯦ ꯃꯀꯣꯛꯇ ꯃꯀꯣꯛ ꯊꯣꯛꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯥꯟꯒ ꯊꯥꯗꯨꯅ ꯅ ꯑꯗꯨꯝ ꯆꯠꯂꯤ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯅꯨꯄꯤꯒ ꯎꯕꯁꯨ ꯌꯥꯗꯦ ꯃꯥꯁꯨ ꯖꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯧꯗꯨꯅ ꯂꯛꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯁꯛ ꯎꯕ ꯐꯪꯗꯕꯅꯤꯅ ꯃꯥꯅ ꯀꯧꯔꯤꯕ ꯉꯥꯡꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯦ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯕ ꯐꯪꯗꯦ ꯇꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯍꯦꯛ ꯀꯦꯆꯨꯒ ꯃꯥꯒ ꯃꯤꯆꯥꯟꯅꯔꯨꯕꯗ ꯀꯦꯆꯨꯅ ꯍꯩꯃꯥ ꯑꯣꯖꯥ ꯑꯣꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯑꯦ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯑꯦ ꯑꯣꯖꯥ ꯍꯩꯃꯥ ꯃꯁꯥ ꯃꯇꯣꯝꯗ ꯍꯔꯥꯎꯖꯩ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯅ ꯆꯠꯂꯍꯦ ꯅꯪꯉꯣꯟꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯌꯦꯡꯂꯤꯁꯤꯗꯤ ꯑꯩꯉꯣꯟꯗꯅꯤ ꯅꯪꯒꯤ ꯍꯪꯀꯣꯛ ꯃꯥꯟꯕ ꯁꯛꯇꯨꯗꯕꯨ ꯀꯅꯥ ꯅꯨꯄꯤ ꯅꯤꯜꯂꯛꯇꯣꯏꯅꯣ ꯋꯥꯈꯟꯒꯗꯤ ꯌꯦꯡꯉꯨꯅꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯀꯦꯆꯨ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯔꯨ ꯇꯥꯕꯗ ꯄꯩꯊꯣꯛꯇꯨꯅꯒ ꯂꯩ ꯆꯤꯡꯂꯦꯝꯕꯗꯤ ꯃꯥꯒꯤ ꯄꯩꯊꯣꯛꯂꯕ ꯃꯇꯧ ꯑꯁꯤꯗ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯀꯦꯆꯨꯅ ꯁꯥꯎꯕ ꯃꯥꯅ ꯄꯩꯊꯣꯛꯄꯁꯤꯅꯤ ꯆꯤꯡꯂꯦꯝꯕꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯇꯨꯏꯁꯟ ꯇꯝꯐꯝ ꯌꯧꯔꯛꯏ ꯇꯨꯏꯁꯟ ꯇꯝꯐꯝꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯄꯨꯜꯂꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯦꯆꯨꯗꯤ ꯍꯔꯥꯎꯕꯅ ꯀꯝ ꯊꯦꯡꯅꯩ ꯉꯥꯏꯍꯥꯛꯀ ꯇꯨꯃꯤꯟ ꯂꯩꯗꯦ ꯈꯥꯎꯗꯨꯉꯣꯟꯗꯒꯤ ꯐꯠ ꯆꯣꯡꯊꯩ ꯆꯤꯡꯂꯦꯝꯕꯅ ꯑꯁꯣꯝꯗ ꯐꯝꯍꯧꯔꯤ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄꯁꯤꯡꯅ ꯀꯣꯂꯣꯝ ꯈꯇꯥ ꯄꯥꯏꯗꯨꯅ ꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯒ ꯎꯕ ꯌꯥꯗꯦ ꯃꯁꯤꯕꯨ ꯈꯠꯆꯤꯟꯕꯅꯦ ꯃꯇꯣꯝꯇ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯌꯦꯡꯕꯁꯨ ꯌꯥꯎꯔꯤ ꯆꯤꯡꯂꯦꯝꯕꯅ ꯃꯗꯨ ꯇꯧꯗꯅꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯌꯣꯡ ꯃꯆꯥ ꯑꯃ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯌꯥꯗꯕ ꯀꯣꯏꯆꯣꯡ ꯆꯣꯡꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯣꯖꯥ ꯆꯠꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯄꯔꯥ ꯏꯕ ꯍꯧꯏ ꯆꯤꯡꯂꯦꯝꯕꯗꯤ ꯄꯨꯟꯅ ꯈꯪꯂꯕꯅꯤ ꯄꯨꯟꯅ ꯍꯩꯔꯕꯅꯤ ꯑꯗꯨꯅ ꯑꯣꯖꯥꯗꯨꯅ ꯄꯔꯥ ꯏꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯀꯦꯆꯨ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯎꯈꯠꯇꯨꯅ ꯌꯦꯡꯈꯠꯂꯒ ꯎ ꯑꯗꯨꯝ ꯀꯧꯏ ꯃꯥꯅ ꯀꯧꯕꯗꯤ ꯑꯣꯖꯥꯗꯨꯅ ꯇꯥꯕ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯂꯛꯅꯗꯨꯅ ꯏꯔꯤ ꯀꯔꯤ ꯏꯔꯤꯕ ꯀꯔꯤ ꯇꯧꯔꯤꯕ ꯑꯗꯨꯝ ꯂꯛꯅꯩ ꯆꯤꯡꯂꯦꯝꯕꯅ ꯀꯧꯊꯣꯛꯏ ꯀꯧꯊꯣꯛꯄ ꯌꯥꯗ꯭ꯔꯕꯗ ꯃꯥꯅ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯀꯧꯕ ꯑꯃꯨꯛ ꯆꯣꯡꯈꯠꯄ ꯑꯃꯨꯛ ꯌꯥꯟꯕ ꯕ꯭ꯂꯦꯛꯕꯣꯔꯗꯇꯨꯒꯤ ꯃꯊꯛꯇ ꯃꯈꯨꯠꯇꯨꯅ ꯌꯣꯡꯗꯧꯅ ꯎ ꯇꯧꯔꯒ ꯑꯃꯗ ꯑꯃꯨꯛ ꯌꯥꯟ ꯆꯣꯡꯕꯗꯨꯗ ꯆꯤꯡꯂꯦꯝꯕ ꯄꯔꯥ ꯁꯨꯝ ꯇꯥꯛꯂꯝꯕꯗꯒꯤ ꯅꯣꯛꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯕ ꯃꯥꯜꯂꯦ ꯄꯪꯅꯣꯛꯇ ꯅꯣꯛꯈꯠꯂꯛꯏ ꯃꯥꯅ ꯅꯣꯛꯂꯤꯕꯗꯤ ꯀꯦꯆꯨꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯥꯅ ꯅꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯗꯣ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯕ ꯃꯥꯜꯂꯦ ꯆꯤꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯤꯡꯂꯦꯝꯕ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯣꯖꯥꯗꯨꯅ ꯁꯥꯎꯕ ꯍꯦꯟꯕꯗꯒꯤ ꯑꯩꯅ ꯏꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯒꯤ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯅꯪ ꯍꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯡꯈꯠꯂꯛꯏ ꯆꯤꯡꯂꯦꯝꯕꯅ ꯈꯔ ꯀꯤꯅ ꯍꯪꯒꯣꯏꯅ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯉꯥ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯁꯤꯗ ꯀꯦꯆꯨ ꯆꯤꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯕ ꯍꯩꯔꯣꯏꯗ꯭ꯔꯤꯕꯅꯣ ꯀꯩꯗꯧꯕ ꯉꯝꯂꯣꯏꯗ꯭ꯔꯤꯕꯅꯣ ꯇꯧ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯄꯤꯔꯤ ꯆꯤꯡꯂꯦꯝꯕꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯃꯥꯅ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯅꯤ ꯍꯩꯕꯗꯤ ꯄꯨꯟꯅ ꯍꯩꯔꯤꯕꯅꯤ
ꯑꯣꯖꯥꯗꯣ ꯁꯥꯎꯕ ꯍꯦꯟꯕꯗꯒꯤ ꯅꯪ ꯂꯥꯛꯑꯣ ꯑꯁꯤ ꯈꯣꯠꯂ ꯂꯥꯎ ꯑꯁꯤ ꯇꯔꯨꯛ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯏ ꯆꯤꯡꯂꯦꯝꯕ ꯆꯪꯗꯕ ꯌꯥꯗꯕꯗꯒꯤ ꯆꯪꯉꯤ ꯃꯁꯤꯗꯒꯤ ꯍꯧꯔꯛꯂꯦ ꯕ꯭ꯂꯦꯛꯕꯣꯔꯗꯇꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯆꯣꯛ ꯑꯗꯨ ꯄꯥꯔꯒ ꯉꯁꯥꯏꯒꯤ ꯑꯣꯖꯥꯗꯨꯅ ꯏꯔꯝꯕ ꯃꯈꯩ ꯃꯈꯥ ꯇꯥꯕꯁꯤꯡ ꯃꯥꯅ ꯖꯔ 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 ꯏꯊꯔꯛꯏ ꯑꯇꯩꯁꯤꯡꯁꯨ ꯁꯟꯗꯣꯛꯅ ꯏꯗꯨꯅ ꯇꯥꯈꯠꯂꯛꯏ ꯑꯣꯖꯥꯗꯨ ꯉꯛꯏ ꯆꯤꯡꯂꯦꯝꯕꯁꯨ ꯏꯕ ꯂꯣꯏꯔꯒ ꯇꯨꯃꯤꯟ ꯆꯠꯂꯛꯏ ꯑꯣꯖꯥꯗꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯗ ꯃꯥꯅ ꯈꯔ ꯁꯥꯎꯈꯤꯕ ꯑꯀꯟꯕ ꯋꯥ ꯉꯥꯡꯈꯤꯕꯗꯨꯅ ꯀꯦꯁꯨꯗꯤ ꯁꯥꯎꯅꯤꯡꯏ ꯃꯥꯒꯤ ꯑꯣꯖꯥꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯛꯏꯁꯤꯅꯤ ꯃꯁꯤꯗꯒꯤ ꯑꯣꯖꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯄꯔꯥꯁꯤꯡ ꯏꯕ ꯍꯧꯔꯛꯄ ꯇꯟꯖꯥꯁꯤꯗꯅꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯣꯝ ꯕ꯭ꯂꯦꯛꯕꯣꯔꯗ ꯎꯠꯁꯤꯜꯂꯤ ꯃꯥꯅ ꯏꯔꯤꯉꯩ ꯑꯣꯖꯥꯗꯨꯗ ꯀꯦꯆꯨꯅ ꯊꯣꯛꯄ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯇꯩ ꯀꯅꯥ ꯑꯃꯇꯅ ꯈꯪꯗꯦ ꯎꯁꯨ ꯎꯗꯦ ꯀꯦꯆꯨꯗꯤ ꯃꯗꯨ ꯂꯣꯏꯔꯒ ꯃꯥꯗꯤ ꯅꯣꯛꯅ ꯅꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯑꯣꯖꯥ ꯑꯣꯖꯥ ꯌꯦꯡꯉꯨ 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 ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯆꯤꯡꯂꯦꯝꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ ꯀꯦꯆꯨꯅ ꯇꯨ ꯅꯈꯣꯏ ꯑꯁꯤ ꯑꯣꯖꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯖꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯆꯤꯡꯂꯦꯝꯕ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯣꯖꯥꯗꯨꯁꯨ ꯏꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯃꯊꯣꯡ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥꯗꯨ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯆꯦꯜ ꯑꯗꯨ ꯀꯦꯆꯨꯅ ꯊꯗꯠꯂꯝꯂꯦ ꯏꯍꯣ ꯍꯣꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯗꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯀꯤ ꯅꯣꯛꯈꯠꯂꯛꯏ ꯀꯟꯅ ꯅꯣꯛꯄꯗꯤ ꯏꯀꯥꯏꯕꯗꯒꯤ ꯊꯪꯅꯕꯗꯨꯗ ꯑꯣꯖꯥꯗꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯣꯔꯤꯕꯗꯨ ꯃꯥꯅ ꯇꯥꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯊꯪ ꯋꯥꯔꯤꯅꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯈꯠꯂꯛꯏ ꯑꯁꯨꯝꯅ ꯀꯦꯆꯨꯅ ꯃꯥꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯀꯥꯏꯕꯤꯔꯝꯃꯤ ꯑꯣꯖꯥꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯄꯪꯅꯣꯛꯇ ꯅꯣꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯈꯔꯕꯨꯗꯤ ꯆꯣꯟꯊꯩ ꯃꯗꯨꯅ ꯈꯟꯗꯨꯅ ꯏꯀꯥꯏ ꯈꯥꯡꯈꯤ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯍꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯣꯖꯥꯗꯣ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯨꯏꯁꯟ ꯇꯝꯕꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯃꯥꯅ ꯋꯥ ꯍꯪꯉꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯍꯥꯟꯅ ꯇꯨꯏꯁꯟꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯅꯨꯄꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯗꯤ ꯉꯁꯤꯇ ꯂꯥꯛꯄꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯏ ꯊꯣꯏꯕꯤꯗ ꯃꯥꯅ ꯊꯣꯏꯕꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯑꯁꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯪ ꯄꯤꯕ ꯍꯩꯒꯗ꯭ꯔꯥ ꯊꯣꯏꯕꯤ ꯈꯔ ꯐꯕꯤ ꯁꯥꯇ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯉꯝꯅꯤ ꯑꯣꯖꯥ ꯐꯣꯡꯀꯠꯂꯛꯏ ꯑꯗꯨꯕꯨ ꯀꯦꯆꯨꯅ ꯀꯔꯤꯒꯨꯝꯕ ꯊꯣꯛꯄ ꯑꯃ ꯑꯣꯖꯥꯁꯤꯗ ꯑꯃꯨꯛꯀꯁꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯂꯦꯞꯈꯠꯂꯤꯉꯩ ꯑꯣꯖꯥꯗꯨꯅ ꯋꯥꯍꯪ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯐꯔꯁꯦ ꯑꯩ ꯍꯪꯂꯒꯦ ꯍꯦꯛ ꯍꯥꯏꯕꯒ ꯃꯈꯥ ꯇꯥꯅ ꯋꯥꯗꯨ ꯉꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯤꯜ ꯑꯗꯨ ꯀꯦꯆꯨꯅ ꯆꯞꯈ꯭ꯔ ꯃꯥꯜꯂꯦ ꯃꯆꯤꯜ ꯑꯗꯨ ꯏꯇꯨꯝ ꯇꯨꯝꯊꯣꯛꯇꯨꯅ ꯃꯤꯉꯣꯟꯗ ꯄꯥꯄꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯈꯤ ꯑꯗꯨꯒ ꯂꯣꯏꯔꯒ ꯃꯇꯨꯡꯗ ꯇꯧꯊꯣꯔꯛꯏ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯦ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯗꯨ ꯅꯣꯛꯂꯩ ꯈꯨꯗꯤꯡꯃꯛ ꯆꯤꯡꯂꯦꯝꯕꯗꯤ ꯄꯨꯟꯅ ꯎꯔꯤꯕꯅꯤ ꯆꯤꯡꯂꯦꯝꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯅꯣꯛꯏ ꯀꯦꯆꯨꯒꯤ ꯏꯇꯦꯟ ꯇꯦꯟꯕ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯐꯠ ꯆꯣꯡꯈꯠꯂꯒ ꯑꯣꯖꯥꯗ ꯆꯠꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯣꯛꯄꯅꯤ ꯃꯌꯥꯝ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯕ ꯌꯥꯎꯅꯩ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯑꯣꯖꯥꯕꯨ ꯃꯥꯅ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯍꯌꯦꯡ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛ ꯇꯥꯃꯤꯟꯅꯁꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯀꯦꯆꯨ ꯂꯥꯞꯅꯔꯛꯄꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯅꯆꯨꯝꯒꯤ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ